Nscn MAMI Deputy Kilonsor Yaona Kedar Marina Jeju App Zelairong United Front Jeju App the Changlakhre Front Asina Taramna Okre Hairi Front Asigi Secretary Information and Publicity na Thadorakpa Cherol Amanahai Nscn MAMI Deputy Kilonsor Yunglai Byung Nyumi Elias Boni Raju Piu Kingsan Chawang Raju Piu Ngamthang Balang amasong Kapur Khaire Balyamana Front Asina Changlakhpada makoibu harau tayam na okpagaloinana makoina lawrakhiba anoba phirep adubusu thagalei makoibu mathau taba formalities sing chatharaba matong official oina tha asigi marida front asina loksinbagi thoram pangthokre Zelairong miyamgi secure oiba position amadi status amagi demand ase matik saba amadi phangpham thokpa political rights ni haiba ase makoina lawrakliba phirep asina mayek senga takli Zelairong gi historical oiba khongjang asida Zelairong amasung masiga naknaba phurup singna front asina Changlakhpada front asina thong launa hangduna okli haiba wafamsu cherol asida thamlakli